ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯥꯏꯔꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯅꯨꯄꯥꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯃꯤ ꯍꯥꯠꯄ ꯊꯨꯞꯄꯒꯤ ꯀꯦꯁ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎꯠꯂꯛꯂꯦ ꯅꯨꯄꯥ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯊꯛꯇ ꯅꯨꯡ ꯀꯌꯥ ꯑꯃ ꯍꯩꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯜꯕꯨ ꯄꯤꯔꯕꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯑꯣꯡꯗ ꯃꯤ ꯍꯥꯠꯇꯣꯛꯄ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯊꯛꯇ ꯔꯦꯞ ꯀꯦꯁꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯕ ꯁ꯭ꯔꯤꯅꯤꯋꯥꯁ ꯔꯥꯎ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯃꯥꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯣꯟꯁꯇꯦꯕꯜ ꯁ꯭ꯔꯤꯅꯤꯋꯥꯁ ꯔꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎꯠꯂꯛꯂꯦ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯊꯤꯕꯣꯡ ꯂꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯞ ꯇꯥꯅ ꯆꯥꯔꯤ ꯃꯥꯒꯤ ꯆꯥꯔꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯕꯦꯇ꯭ꯔꯤꯗꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩ ꯑꯁꯨꯝꯅ ꯇꯞ ꯇꯥꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯣꯇꯦꯜ ꯃꯄꯨꯁꯤꯗ ꯃꯥꯅ ꯄꯩꯁꯥ ꯄꯤꯗꯦ ꯔꯨꯄꯥꯅꯗꯤ ꯄꯩꯁꯥ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯉꯩ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯤ ꯍꯥꯏꯔꯝꯂꯒ ꯄꯩꯁꯥ ꯄꯤꯔꯝꯗꯅ ꯊꯣꯛꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯅꯤꯋꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯀꯪꯗꯨꯅ ꯅꯣꯏꯕꯗꯒꯤ ꯆꯠꯄꯗ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯃꯥꯕꯨ ꯌꯦꯡꯂꯒ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯋꯦꯠ ꯍꯟꯊꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯣꯇꯦꯜꯗ ꯄꯩꯁꯥ ꯄꯤꯔꯒ ꯆꯥꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯋꯦꯠ ꯍꯟꯊꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯨꯄꯥ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤꯅ ꯃꯥ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯛꯂꯦ ꯍꯧꯖꯤꯛ ꯔꯨꯄꯥ ꯑꯃꯗꯤ ꯕꯦꯇ꯭ꯔꯤꯅ ꯇꯧꯁꯤꯟꯅꯗꯨꯅ ꯍꯅꯨꯔꯦꯗꯤꯒꯤ ꯒꯦꯠ ꯃꯃꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁꯥꯟꯅꯔꯤ ꯇꯧꯕꯇꯕꯨ ꯒꯦꯠ ꯃꯌꯥꯁꯤꯗ ꯍꯨꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯈꯣꯏꯗ ꯈꯣꯡꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯈꯣꯡꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯕꯦꯇ꯭ꯔꯤꯅ ꯊꯧꯑꯣꯡ ꯑꯃ ꯄꯨꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯑꯆꯥꯄꯣꯠ ꯂꯩꯗꯨꯅ ꯄꯨꯔꯛꯂꯒ ꯍꯨꯏꯁꯤꯡ ꯑꯁꯤꯗ ꯄꯤꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯨꯏꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯈꯪꯅꯔꯦ ꯔꯨꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯅꯪꯁꯨ ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯂꯤꯅꯦ ꯃꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯂꯧꯁꯤꯡ ꯂꯩꯇꯅ ꯄꯨꯂꯤꯁꯇꯤ ꯑꯣꯏꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯂꯧꯁꯤꯡ ꯌꯥꯎꯗꯅꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯕ ꯌꯥꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯕꯁꯤ ꯔꯨꯄꯥꯅ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯕꯦꯇ꯭ꯔꯤꯅ ꯆꯦꯅ ꯔꯣꯀꯦꯠ ꯁꯦꯝꯂꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯂꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡꯗ ꯌꯨꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯌꯤꯡꯈꯣꯏꯒꯤ ꯑꯄꯤꯛꯄ ꯗ꯭ꯔꯣꯟ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯅꯨꯔꯦꯗꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯥꯏꯁꯤꯜꯍꯜꯂꯤꯕꯅꯤ ꯃꯄꯥꯟꯗꯅ ꯃꯥꯅ VR ꯍꯦꯗꯁꯦꯠ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯌꯦꯡꯂꯤꯕꯅꯤ ꯍꯌꯤꯡꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯑꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯎꯔꯦ ꯗ꯭ꯔꯣꯟ ꯑꯁꯤ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯄꯅ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯥꯗ ꯌꯧꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯍꯅꯨꯔꯦꯗꯤ ꯆꯦꯟꯅꯥꯏꯗꯒꯤ ꯅꯪꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯔꯣꯕꯣꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅꯤ ꯃꯁꯤꯗ ꯍꯅꯨꯔꯦꯗꯤꯅ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯍꯦꯛ ꯂꯥꯛꯅꯤꯡꯕ ꯃꯤꯁꯤꯡ ꯂꯥꯛꯆꯁꯅꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯅ ꯑꯩꯅ ꯐꯨꯝꯖꯤꯟꯒꯅꯤ ꯍꯧꯖꯤꯛ ꯑꯍꯤꯡꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯁꯤꯕꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯍꯅꯨꯔꯦꯗꯤꯅ ꯎꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯁꯤ ꯎꯕꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯑꯍꯤꯡꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯥꯏꯊꯣꯛꯍꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯔꯨꯄꯥꯅ ꯍꯅꯨꯔꯦꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤꯕꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯕꯦꯇ꯭ꯔꯤꯗ ꯍꯅꯨꯔꯦꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯧꯁꯤꯜꯂꯛꯂꯦ ꯅꯪ ꯐꯥꯍꯟꯈꯤꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯐꯥꯕ ꯉꯝꯒꯗꯕ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇ ꯄꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯗꯁꯦꯠ ꯑꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯅꯨꯔꯦꯗꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯕꯦꯇ꯭ꯔꯤꯁꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯔꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯤꯕꯅꯤ ꯕꯦꯇ꯭ꯔꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯃꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯦꯗꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯌꯨ ꯔꯨꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯦꯇ꯭ꯔꯤꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯄꯟꯊꯗꯅ ꯄꯥꯎ ꯑꯁꯤꯕꯨ ꯑꯙ꯭ꯌꯥꯟꯗ ꯈꯪꯍꯜꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯕꯦꯇ꯭ꯔꯤꯕꯨ ꯀꯇꯔ ꯑꯃꯗ ꯏꯟꯁꯤꯜꯂꯒ ꯃꯥꯒꯤ ꯆꯔꯝ ꯑꯁꯤ ꯀꯛꯊꯠꯇꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯑꯙ꯭ꯌꯥꯟꯁꯤ ꯃꯐꯝꯁꯤꯗ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯐ꯭ꯌꯨꯁ ꯃꯥꯅ ꯊꯣꯡꯕ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤ ꯀꯇꯔꯁꯤ ꯂꯦꯞꯂꯦ ꯁꯥꯎꯔꯕ ꯍꯅꯨꯔꯦꯗꯤꯅ ꯑꯙ꯭ꯌꯥꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯙ꯭ꯌꯥꯟ ꯑꯁꯤꯁꯨ ꯒꯥꯔꯤꯗꯒꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯂꯤ ꯍꯅꯨꯔꯦꯗꯤꯅ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯤ ꯃꯥꯕꯨ ꯍꯧꯖꯤꯛꯃꯛ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯒꯦꯡ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯌꯥꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯨꯏ ꯑꯗꯨꯕꯨ ꯑꯙ꯭ꯌꯥꯟꯅ ꯊꯤꯟꯗꯣꯔꯛꯄꯗ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯃꯥꯕꯨ ꯐꯨꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯙ꯭ꯌꯥꯟꯅ ꯑꯃꯨꯛ ꯊꯤꯟꯗꯣꯔꯛꯄ ꯑꯃꯗꯤ ꯀꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯄ ꯉꯥꯛꯇꯅꯤ ꯃꯈꯨꯠꯇ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡꯁꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯍꯅꯨꯔꯦꯗꯤ ꯑꯁꯤ ꯑꯙ꯭ꯌꯥꯟꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯏꯗꯁꯨ ꯌꯣꯠꯆꯩꯅ ꯀꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯐꯨꯕꯁꯤ ꯎꯕꯗ ꯕꯦꯇ꯭ꯔꯤꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯦ ꯍꯅꯨꯔꯦꯗꯤꯅ ꯆꯥꯎꯔꯕ ꯆꯨ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯙ꯭ꯌꯥꯟꯅ ꯃꯁꯤꯕꯨ ꯐꯥꯔꯒ ꯃꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯦ ꯃꯥꯒꯤ ꯃꯀꯣꯛꯄꯨ ꯌꯣꯠ ꯑꯃꯗ ꯐꯨꯖꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏꯗ ꯈꯣꯡ ꯌꯥꯝꯅ ꯀꯟꯅꯁꯨ ꯀꯥꯎꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯍꯅꯨꯔꯦꯗꯤꯕꯨ ꯑꯙ꯭ꯌꯥꯟꯅ ꯐꯥꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯔꯤꯁꯅ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯙ꯭ꯌꯥꯟ ꯁꯥꯔꯅ ꯍꯅꯨꯔꯦꯗꯤꯕꯨ ꯐꯥꯈ꯭ꯔꯦ ꯃꯥꯕꯨ ꯍꯧꯖꯤꯛ ꯏꯟꯇꯦꯔꯣꯒꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯍꯅꯨꯔꯦꯗꯤꯕꯨ ꯋꯥꯍꯪ ꯆꯠꯊꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯏꯟꯇꯔꯅꯦꯠ ꯀꯣꯜꯒꯤ ꯈꯨꯠꯊꯥꯡꯗ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯄꯥꯎ ꯐꯥꯎꯔꯛꯏ ꯃꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯄꯥꯡꯊꯣꯛꯄꯅꯤ ꯄꯩꯁꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯆꯥꯎꯅ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ ꯃꯇꯧ ꯑꯗꯨꯝꯅ ꯅꯣꯡꯃꯗꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯂꯦ ꯁꯔꯟꯌꯥꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯡꯒꯗꯕ ꯁꯝꯅꯥꯗ ꯂꯩ ꯑꯗꯨꯒꯗꯤ ꯇ꯭ꯔꯛ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯂꯦ ꯍꯅꯨꯔꯦꯗꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯕꯨ ꯑꯩꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯣꯖꯥ ꯅꯨꯄꯤꯁꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯀꯟꯅ ꯄꯤꯔꯛꯈꯤꯕꯅꯤ
ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯏꯀꯣꯟ ꯀꯣꯟꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯟꯒꯠꯇꯨꯅ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯌꯣꯠꯆꯩꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯂꯦ ꯁꯔꯟꯌꯥꯅ ꯃꯥꯕꯨ ꯎꯕꯗ ꯄꯥꯈꯠꯄꯗꯒꯤ ꯑꯄꯥꯏꯕ ꯄꯣꯠꯆꯩꯁꯤꯡ ꯊꯥꯖꯤꯜꯂꯝꯂꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯣꯛꯇ ꯌꯣꯠꯆꯩꯅ ꯀꯜꯂꯦ ꯑꯗꯨꯒ ꯂꯥꯎꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯆꯔꯝ ꯑꯁꯤ ꯌꯣꯠꯆꯩꯅ ꯅꯝꯈꯥꯏꯔꯒ ꯊꯨꯒꯥꯏꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯌꯣꯠꯆꯩꯁꯤꯅ ꯌꯥꯡꯂꯦꯟꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯜꯂꯤ ꯃꯇꯧ ꯁꯨꯝꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯁꯔꯟꯌꯥꯕꯨ ꯃꯥꯅ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯊꯣꯛꯇꯨꯅ ꯂꯣꯏꯅ ꯈꯪꯍꯜꯂꯦ ꯑꯙ꯭ꯌꯥꯟꯅ ꯁꯥꯎꯅ ꯍꯪꯂꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯔꯦꯞ ꯇꯧꯔꯤꯕꯅꯣ ꯍꯟꯗꯨꯔꯦꯗꯤꯅ ꯈꯨꯝꯃꯤ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯄꯩꯁꯥ ꯐꯪꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯔꯨꯄꯥꯅ ꯄꯩꯁꯥꯒꯤꯗꯃꯛꯇ ꯔꯦꯞ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈ꯭ꯔꯦ ꯍꯅꯨꯔꯦꯗꯤꯅ ꯁꯦꯅꯥꯈꯣꯜ ꯈꯥꯡꯕ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯂꯛꯀꯅꯤ ꯇꯧꯕꯇꯕꯨ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯇꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯈꯤꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯍꯞꯇꯥ 2 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯅꯨꯄꯤꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯃꯥꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯠꯆꯩ ꯑꯗꯣ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯦꯜꯃꯦꯠ ꯑꯃꯕꯨꯅ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯊꯝꯂꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯦꯜꯃꯦꯠ ꯑꯗꯣ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯊꯝꯂꯝꯕꯅꯤ ꯃꯥꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯨ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯑꯁꯦꯡꯕꯃꯛꯀꯤ ꯈꯪꯖꯗꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯑꯁꯦꯡꯕꯃꯛꯀꯤ ꯈꯪꯖꯗꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯟꯁꯤ ꯀꯥꯁꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯅꯨꯄꯥꯁꯤꯕꯨ ꯂꯦꯝꯅ ꯊꯥꯗꯣꯛꯂꯒꯗ꯭ꯔꯥ ꯃꯥꯕꯨ ꯏꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯂꯔꯣꯏꯗ꯭ꯔꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯙ꯭ꯌꯥꯟꯁꯤ ꯃꯥꯒꯤ ꯂꯤꯆꯠ ꯍꯣꯡꯗꯣꯛꯂꯦ ꯍꯥꯏꯕꯗꯤ ꯃꯤꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯙ꯭ꯌꯥꯟꯒꯤ ꯇꯤꯝ ꯑꯁꯤ ꯍꯅꯨꯔꯦꯗꯤꯕꯨ ꯄꯨꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝꯁꯤꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯂꯦ ꯎꯐꯨꯜ ꯃꯔꯛꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯅ ꯆꯦꯟꯁꯤꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯆꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯊꯝꯂꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯁꯤ ꯎꯕꯗ ꯑꯙ꯭ꯌꯥꯟꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯇꯧꯁꯨꯅ ꯏꯕꯤꯗꯦꯟꯁ ꯑꯣꯏꯒꯗꯕ ꯃꯤꯁꯛꯁꯤꯅ ꯁꯤꯕꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯑꯙ꯭ꯌꯥꯟꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯆꯦꯟꯅꯥꯏꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯗꯤꯖꯤꯄꯤ ꯁ꯭ꯔꯤꯅꯤवासꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄ ꯅꯨꯄꯥꯗꯨꯁꯨ ꯁꯤꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒ ꯀꯅꯥꯕꯨ ꯐꯥꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯃꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯁꯨꯞꯅꯒꯤ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯄ ꯃꯤꯍꯥꯠꯄ ꯑꯃꯅꯤ ꯃꯥꯕꯨ ꯃꯤ ꯍꯥꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯊꯥꯒꯗꯧꯔꯤꯕꯅꯣ ꯃꯥꯕꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯃꯤꯁꯅꯔꯁꯤꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯝꯂꯦ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁ ꯃꯁꯦꯜ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅ ꯈꯪꯕꯅꯤ ꯇꯧꯕꯇꯕꯨ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯨꯕ ꯇꯥꯔꯕꯗꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯩꯈꯣꯏꯁꯤ ꯑꯄꯪꯕꯅꯤ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯀꯦꯁ ꯑꯁꯤꯕꯨ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯅ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯤꯕꯅꯣ ꯗꯤꯖꯤꯄꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝꯂꯕꯗ ꯊꯥ ꯑꯃꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯤꯔꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯇꯪ ꯍꯦꯛ ꯌꯥꯎꯔꯛꯄ ꯇꯥꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯈꯨꯗꯛꯇ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯒꯗꯕꯅꯤ ꯃꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇ ꯂꯥꯛꯍꯜꯂꯣꯏ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯁꯨ ꯍꯧꯈ꯭ꯔꯕꯅꯤ ꯁꯥꯔꯅ ꯄꯤꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯙ꯭ꯌꯥꯟꯒꯤ ꯀꯥꯡꯕꯨꯅ ꯃꯃꯥꯡꯗ ꯒꯨꯅꯅ ꯁꯔꯟꯌꯥꯒꯤ ꯈꯨꯠꯇ ꯌꯥꯟꯗꯨꯅ ꯈꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯃ ꯌꯦꯡꯂꯤ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕꯁꯤ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛꯁꯤꯡꯅꯤ ꯂꯣꯀꯦꯁꯟ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯕꯨ ꯀ꯭ꯔꯣꯞ ꯇꯧꯊꯣꯛꯂꯒ ꯃꯈꯣꯏꯅ ꯊꯥꯔꯛꯄꯅꯤ ꯑꯙ꯭ꯌꯥꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯀꯂꯝꯅ ꯁꯥꯔꯀꯜ ꯑꯃ ꯈꯣꯠꯆꯤꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯆꯦꯟꯅꯥꯏꯗ ꯂꯩꯔꯤꯕ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯁꯤꯡ ꯑꯁꯤ ꯑꯦꯂꯤꯚꯦꯇꯦꯗ ꯇ꯭ꯔꯦꯛꯁꯤꯡ ꯑꯃꯗꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯇ꯭ꯔꯦꯛꯁꯤꯡꯗ ꯆꯦꯟꯕꯅꯤ ꯁꯔꯐꯦꯁꯇ ꯆꯦꯟꯕ ꯇ꯭ꯔꯦꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯂꯕꯗ ꯃꯐꯝ 4-5ꯗꯒꯤ ꯍꯦꯟꯅ ꯐꯪꯂꯣꯏ ꯑꯗꯨꯅ ꯇꯤꯝ ꯁꯦꯝꯂꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯤꯒꯗꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯗꯤ ꯐꯪꯒꯅꯤ ꯃꯁꯤꯗꯒꯤ ꯇꯤꯝꯁꯤꯡ ꯈꯥꯏꯗꯣꯛꯅꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯟ ꯂꯝꯕꯤꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯇ ꯌꯥꯎꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯖꯨꯝ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯐꯨꯇꯦꯖꯇ ꯌꯥꯎꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯑꯙ꯭ꯌꯥꯟꯅ ꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯅꯝꯂꯝꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯁꯤꯗ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯨ ꯂꯩꯕ ꯎꯔꯦ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯒꯨꯅꯥꯒꯤ ꯃꯊꯛꯇ ꯅꯨꯄꯤꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯁꯤꯡ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯀꯦꯁ ꯊꯥꯡꯒꯠꯂꯛꯈꯤꯕꯗꯨ ꯃꯁꯤꯒꯤ ꯀꯝꯄꯅꯤ ꯑꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯒꯨꯅꯥꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯊꯥꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯀꯦꯃꯦꯔꯥꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟ ꯑꯃꯗꯤ ꯔꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯕꯤꯜꯗꯤꯡ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯁ꯭ꯋꯦꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ SP ꯑꯙ꯭ꯌꯥꯟꯅ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤ ꯎꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯁ꯭ꯋꯦꯇꯥꯅ ꯍꯥꯏꯔꯤ ꯍꯣꯏ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯅꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ CCTV ꯀꯦꯃꯦꯔꯥꯅꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅꯗꯤ ꯃꯈꯣꯏꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯐꯥꯎꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯙ꯭ꯌꯥꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯃꯔꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯆꯥꯎꯔꯕ ꯁ꯭ꯇꯦꯗꯤꯌꯝ ꯑꯃꯗꯅꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯅꯇ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯨ ꯎꯠꯂꯛꯂꯦ ꯃꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯈꯨꯄꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯟꯅꯔꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ
matamgi mamal khangba mi sing khaktana punchida mai pakpa haibadu oibani adom yumdagina coaching center phawba chatpagi matam maduda thadari bana khoina khogi effort sing starting toriba paisa sing coaching center phawba na khoibu thinna bahona bada na khogi parents sing gi mangliba matam madu sing ado free nati paisa tingliba ngaktani maramaduna na khogi demakti yenglaga net academy na anouba awonba maporalibani asengmaki saka unaduna wari sana bahibase ngasi haiba numit asina aroi boy ge doribani maramdi na khogi demakta net academy na purakibasi yumda phamna online gi khuthang da na khogi class khudimak chathaba haibani asom harapda mafam stili buma amasna khobak hauna kunari natrasna awduna hairi hujikti lura exam kya na khoina mayok na nabagi demakta sem saraba natra maramdi net academy na khogi demakta araiba pamba yedu puthoklabani asom harapkista tiliba miyam se hauna khobak khunari masigi video sing si sp ariani yenglibani natrasna makhatan hairi lura exam sing gumai pak ngamnabagi demakta satra singna sanaroi magi bato gum yamna wana hona darkar lai maramaduna mai pak ngamnabagi demakta teaching process ta maroi na miyeng changbagi mahuta coaching process ta na maroi na miyeng thamgadabani adu argadi 100% gi result purak ngamgani aduga hujik adhyana atopa video amam yengi paugi video asta hairi basi government school gi satra singbu phagat hanabagi demakta net academy hariba company siga khusamna duna government school gi satra singbu coaching pi hanabagi scheme am hangdole masigi demakta net academy amadi government ani gi marakta crore lising kun manga gi senpham oigadaba deal ma yanare hojik natras haribu nupasna online class ta unanabagi demakta satra singdi enthokadaba tablet singchu ulli masigi matungda adhyana magi nupi tharada call tawduna hairi net academy hariba sigi maramda saranyana maga pulam baloinram boza singda phongdok lamba leibra haibu hangu aduga rupa saranyana teachers association gi pulli boza singda net academy maramda wafam sing phongdok lamba leibra haibu hangu haiduna hairagli mathangi sindana thara amadi magi youtube channel gi cameraman oiribu nupasika punduna kaina kumari da saranyana oza orambai school sigi oza singo unaduna wari watai sing sanari oza nupisna hairi yadraba tablet singi repairing tawna bagi damakta saranyana net academy de call tawduna wari sanakibani asumna haibaga hokraba thawdok hanga tunu bulagle net academy gi servicing center gi nupasna hairi smart student scheme gi oina tablet repairing tawbigi service te khoi da leite yanakhiba contract adu sumayek sengna iribani tablet ki upgraded model adudi lupa lising yankhai da phangmani madu leibi banatana upay mata leite masda saranyana yaragadi adongi manager aduga wari amukta sanajage asumna hairibudi gi nupasna call si kakthakre mobile simpham gi dukan phamni nupasna tablet sing su yengla hairi masdi chinese model ngaktani makoi sing si value leitaba poni sembu su yararoi masyaraduna tablet sing si inthorapada saranya se aduki ti nungaitaba phawre asumna ozasna lirakli wari sibu makoina recording su lauri aduga ozanu pi mana muru pada hairi net academy gi mathakta case thangat ke haiduna saranyana sabyung lepkhibani aduga satra single loina na saranyana protest tawkhibagi photo kyam su uri masigi photo sing sibu rupana puduna sakhi nakal badana battery na hanu ready na pairamba phone su phuthokuna check tawri aduga rupana satra single loina na saranyana protest tawkhibagi photo sing si sp adhyana khusinare masigi mutungda adhyana photo sing si sachadev gi yumda mu puduna lagne aduga gunagi mama amadi masanupi sitrada hangli masigi protest tawkhibagi photo si karam kanda kapkhibano mafamsda saranyana protest tawri basi kari maram gi damaktano aduga net academy hariba company dugi maramda na khoina kari khangba lai madu sing dugi maramda khang makhai ngon tambi gunagi mama na hairi aidi lairik lai su haiba mi natte tabudu wai gi sa singdi lairik lai su da dokimiti thawai yawi asumna haibaga mamangi thodok sing hanga tunu ulagle machanupa guna si computer service tabu company meda thabak tawi numidangi matamista machanupi sitrana laik padun leiri basibu guna na muni yengjai adugu mangonda hangli nangna heng saurga kari oige haiduna khalibano Mr. Citrana, Yambungna, software engineer or Vanina, Aina doctor or Pam. Gunana, Adorabadi, Tawayama Lady Honagadabani. Maduta Sangada Pashaki Karimata Kalunu, Aina Loina Putokani. Mamma Katari, coaching center the Guinea had no Pam Lakamunu with the Gi, I call Imung Bang Tak Pahibu Hore. Net Academy Nupasna Hairi, Adongi Senupi, Siama like Suhaiba Misak Matinati. Maramadana need exam passed out to doctor or Bahibu Diwagani. Adonati Equigi Net Academy, the premium PK some of the admission to be. Madugi the Matalupa Lakta Rupchangani. asumna harapda mama asti khangpre khangkre adugo saung tholtun hairi adug yam thu paisa mayam du kirai digi lawrugani adubu gunanadi masanupi bu doctor ohiningmedigi nupas da hangli karigumba masigi premium package da tamba taragadi senupi na soidina maki doctor oiba ngamgada nupasna noktuna adomna khangdabagi wani aikogi net academy sna 100% gi result piba ngamlibani foreign country gi phawru university gi oja singna aikogi net academy gi hangdokliba online gi classes da takpi tambi gi thabak sing tawribani adana aina haijari wafam sa thajab thambiu lupa lakh taru oriba premium packages na mabu admission tawduna tamhalabadi soidina maki nangna nasanupi da nonguna traga nongudi doctor Sitra haina kawudoribani adu mama nadi paisa si amali puthok ngamo hedun sauribani tanjas nu pasna noktuna paisa leitraga su kari suwa wirunu adongi damakta bank dagi loan lawna nabagi damakta ikhoina singani nakoina tawbiga da bahaibu suknagi tha khudingi EMI hunbiga da bakhaktani adu ba hujik su mama di ngamlo heduna dum phongdoi tabudu gunana masanupi bu doctor ohendaba yate khanduna makoina piriba form singis da sign tawkre masigi matungdagi di Citrasi net academy gi online gi class te yaukre
ꯑꯗꯨ ꯃꯐꯝꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯏꯪꯂꯤꯁꯇ ꯂꯣꯏꯅ ꯉꯥꯡꯏ ꯇꯧꯕꯗꯨꯕꯨ ꯆꯤꯇ꯭ꯔꯥ ꯑꯁꯤꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯪꯂꯤꯁ ꯐꯖꯅ ꯍꯩꯇꯦ ꯃꯁꯤꯗꯒꯤ ꯐꯣꯔꯦꯟꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯉꯥꯡꯂꯤꯕ ꯏꯪꯂꯤꯁꯁꯤꯡ ꯑꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ नुमिदांगी मतमदना ऑनलाइन क्लास यावरीबनी हाइदुना तुम मपुंग फादे अदुगा अयुंग निथिलगी मतमदना स्कूल चली मरमदुना तुमनिंगबदिगी स्कूल द उइबा हौरे ngaihakhtang orebsu wakhal pothaduna tv yengduna leningi tanjasta mamana sangsilakduna remote mulga hairi nangi damakta ni haiduna nayamana lupa lak lak kyagi senpham tingduna nangbu lairik tamaliba natra aduga nangna karigi damakta tv yengthokduna matam manghanduna leiribana asumna mamana ngangsilakpasdagi magi thamoidasu ningamdaba amadi phawre masdagi lairik haitaba yade haiduna yamna kana honari numidang tumdaba makhai online classes da wakhal sangduna leiribani अदुबु अयुंग थिलगी मतमदा तुमनिंगमदगी स्कूल दमा उइरे मसदिगी ओजा हमन मंगोंदा फुजिंदुना स्कूल द तुमनबगी दमक्ता लाक्लिबरा हाइदुना गांगसिलकले हौजेक चित्रागी मथक्ता प्रेशर क्यामा लैरे आइबदि ममाना सुमता मांगहनदनबगी दमक्ता गांगसिलकलिबनी अदुगा ऑनलाइन क्लासेस द ताक्लिबसिसु इंग्लिश गाक्तो ओइबनिना माना लौसिनबदा वाबो ओइरे नुमिदांग मपुंग फाना तुमद्रबनिना अयुंग थिलगी मतमदानि स्कूल द उइरे ऑनलाइन क्लास लौरिबि नुपिसना चित्रादा नंगना अदुक मुन्ने सोक्तोक्तुनि येंग्लिबदु कैदोरबनो हैन हंगलाई चित्राना खुमी आई भाब ताबा ngamdre medam मसदिगी नुपिसना सावदुना सब्जेक्ट असिबुदि भाब तानबगी दमक्ता इना नंगोन खंगन मंगमगनी अदुबु इंग्लिश खंगनबगी मतमदि एंगोंदा लैते अदुम तौरबदि नंगना हयेंग डॉक्टर ओरगा मियोय क्यागी पुंसीदि नंगी नखुता अदुम सिरगनी असुमना नोंग नोंगी खंगदबा हाइतबगी चांगसि असुम सुम हेंगलकपदगी मागी कोकता प्रेशर क्यामा लागले मसदिगी खांग मंगमद्रबि चित्राना इसिंगद सोंगथरगा मसासे सुसाइड तौदुना सिजनबगी वारे बसि लौरे माना चलिबसिबु सरन्याना लापनु उरे मसदिगी मागी थमोइद चिंगनबो फावदगी तानरगी ऑनलाइन क्लास की ओजानु पीदुना हाइरखि वाफमदो मागी नाकोंगदा हंजिन हंजिन तारी करिगुम नंगना डॉक्टर ओइखिबा तारबदि नंगी खुत्ता मियोय क्यामदि सिहनगदौरिबनी अदुगा ममाना हाइखि वाफम नंगी दमक्ता होनादुना नयामना लुपा लाख लाख क्यागी सेनफम तिंगदुना नंगु लाइक तमहलिबनी अदुगा नंगना मत मांगहलिबा करिगिनो अदुगा अतोप ओजासिंगना मंगोना ngankhibui khonjel kya su tari नंगी इंग्लिश सु हाइतना मतौ करम डॉक्टर ओइगदौरिबा मसि हारदुना नोक्सिनखिबगी खonjel su tari मसदिगी माना इसिंग दो सोंगथरगे हाइदुना हेक तोरप तंजासदा सरन्यानि सेनसिलक्तुना माउ फारे अदुगा हंगली नंग तोरिबसु करिनो मसदिगी चित्राना कप्तुना ऑनलाइन कोचिंग क्लास की प्रेशर असि खाम ngamdre ओजा अदुना इ हिंगबा पामद्रे हाइदुना मा कपली मसदिगी सरन्याना माबु कोनसिनदुना थंबीरि मथंगी सिंदना सरन्याना गुनगी युमदा लाक्तुना हाइरी नेट एकेडमी हाइरिबसे नमथाकी कोचिंग सेंटर अमनी नखोइगुम मियोसिंग सिबु थी मखोइना बेंकदगी लोन लहोलगा मखोइगी पैसा थियनबगी दमक तौरिबनी मरमदुना हौजिकि अखोइ तुमिना लेरोइदबनी मखोइगी मथक्ता प्रोटेस्ट तौगदबनी असुन हाइबगा हुजि उललिबसि नेट एकेडमी की गेट ममांगतदा सरन्याना छात्र कयामा अमदी कोचिंग सेंटर सिदा तमहलुबदगी अवाब तारब इमुंग मुनुंगी मियोसिंग खोमदुना पुरगली अदुगा मयामदा नमथाक तौगनु नखोइना तौरिबसिंग सि बिजनेस काक्तनी लौसिनजिबो पैसासिंग दो हंदोरकदबनी हाइदुना लाउरी तंजासदा नेट एकेडमी की फाउंडर ओरिबा नात्रा हसारी बुलुपास मफमसदे योसिलले मानसु सरन्याबु मुनि येंगलमि नाकलमदना गुनाना ऑफिस मनुंगदे संगसिलक्तुना बेंगदा लेरंबा पैसा मखै नेट एकेडमी द पुना थाखरे हाइदुना बेंगी मिसिंग आइगोन हाइरी इचनुपिने कोचिंग तोरमिबदु लेपख्रबनी अदुगा करिगिदमक्ता अखोइना मखातानि EMI थीदुनु लेगिदौरिबनु अदुबु नेट एकेडमी की नुपासना खुमलै यानखिबा कॉन्ट्रैक्ट की सेदुदा मयेक सेंगना इरिबनी करिगुम्बा कोचिंग तौबु तोखिबा तारबसु पैसादी कैदुंगदा हंदोलोय हाइदुना असुन हारकदु गुनासिदे शौनिंगदु लोइरबनी हारि वारी सिंगसि गुनागी ममाना कप्तुना तमलिबनी माना मखातारी हारिबु नुमित अदुदगी इचानुपी कोचिंग तमलमदुसु तोखरे अदुगा इचानुपा गुनागी बेंगदा थमलंबा पैसा खुदिमकसु लोइना लोइसिनबिखरे मसिगी वारी सिंगसि तारुबदगी अध्यानगी थमोइदा शौनिंगना पिक थानखरे नाकलमदना बैटरीना गुनागी लैपटॉप सिबु चेक तौरी अदुगदे हौजिक माना ngakningai ओइ वाफम म खंगले मस्तिगी याम थुना अध्यानगी बनाक्ता माना संखिलक्तुना हाइरी गुनाबु पुलिसना फारम मतुंगदा मागी फोन अमदि लैपटॉप सु पुलिसना लौसिनखिबनी मदुगी मतुंगदा सरन्या सिबगी फोटो वीडियो अमदि नातै चादबा तो वीडियो क्यामसु मागी फोन दा ट्रांसफर तौसिलक्पनी हाइबसे आई हौजिकते खंगले वाफमसदा अध्यानसु अंगकपम फावरे अदुगा हौजिक माना यामना मरोइ वाफम मसु भाब तारे मसिग मतुंगदा मखोइगी टीम पुन्दुना वारी सानदरी रूपाना हाइरी हनुरेदीना हाइरम वाफमसिंग अदुदगी नेट एकेडमी की मथक्ता अखोइना सिंगनरबनी मरमदुना नत्रासपु फारगा वाहंग पाउंग सथरबदी सोइदनमकी थबक थोकनी तंजासता हरीसना मारे येतुना हाइरी सरन्या अमदि गुनाना नेट एकेडमी की मथक्ता प्रोटेस्ट तौरमी हाइबो वाफम सिबुदि चुमले अदुगा मी हाटपगी वाफम सिगा नेट एकेडमी की मरी लेने हाइबसि मतौ करमना हाइगदोरिबन हनुरेदीबु नत्रासना नेकलगा सरन्याबो हालनखिबनि हाइबगी करिगुम्बा प्रूफ अमता लेते सार मसदिगा ध्यान खुमलै होइने चुमिने लाइरब इमुंगी गुनागुम्बा मियोय अमददी चिंगनबा खजिक्तंग फावबदा मागी इमुंगदे संगसिनदुना माबु थिनबा नेटपगी थबकसिंग तौरनी अदुगा मीडिया की ममांगदे सिंगदुनु पुरगा मरालीबा मिसकनी हाइदुना हेक्ता हाइबंगमी अदुबु इना खुनबा नत्रासददी अदुम तौबु ngamloy सिनत्रा असुना हरपसदा हरिससि वा खुंबा ngamdre अध्यान रूपादा वारेनि सुरेदी तौनबगी दक्ता हाइरी अदुबु अमुकसु हरिसना थिंगदुना हाइरी मसि तौदबन फगनी अखोइना तौगदबा थबक खुदिमा अदो कमिश्नरगा हारा ताथोक तासिन तौना खिसि नत्रबदी मखा ताबु खुदोंग थिबसिंग लाकपदो आइदि यावबो ngamloy मस्तिगी अध्यान नोक्तुना मांगोन मुनि येंगलै अदुगा हाइरी सारगा प्राइवेट ओना एगो वारी सानगदबा लै अदुना यारगदि नखोइ मपाना थोंनाख्रो मस्तिगी लेरमनिबा अतै लोइना थोंनाख्रे अदुबु बैटरीना मनुंगदा करी करी वारी सानबनो आयुसि खंगनबगी दमक्ता अरोनबा कैमरा थमजिलमने
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯌꯦꯡꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯁꯩ ꯑꯃ ꯁꯛꯂꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯤꯕꯅꯣ ꯑꯁꯨꯝꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯏꯁꯩ ꯁꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯅꯨꯔꯦꯗꯤꯗ ꯁꯛꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯨꯒꯤ ꯈꯣꯟꯖꯦꯜ ꯊꯥꯗꯣꯔꯛꯂꯦ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯍꯅꯨꯔꯦꯗꯤ ꯅꯪꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯥꯏꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯍꯔꯤꯁ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯙ꯭ꯌꯥꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ IPS ꯍꯔꯤꯁ ꯀꯨꯃꯥꯔ ꯅꯪꯒꯤ ꯈꯣꯟꯖꯦꯜꯅꯤ ꯇꯧꯔꯤꯕꯁꯦ ꯏꯟꯇꯔꯅꯦꯠ ꯀꯣꯜ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯝꯕꯔ ꯇ꯭ꯔꯦꯁ ꯇꯧꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ IP ꯑꯦꯗ꯭ꯔꯦꯁꯇꯤ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯣꯜ ꯇꯧꯕꯗꯒꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯋꯥꯏꯐꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ IP ꯑꯦꯗ꯭ꯔꯦꯁꯇꯒꯤ ꯑꯩꯅ ꯐꯥꯕ ꯉꯝꯕꯅꯤ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯊꯤꯒꯠꯂꯤꯕꯁꯦ ꯑꯩꯅꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯍꯔꯤꯁꯅ ꯈꯨꯝꯂꯛꯏ ꯃꯁꯤꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯅꯥꯟꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯑꯗꯨꯅ ꯀꯣꯠ ꯑꯣꯏꯅ ꯊꯦꯡꯒꯥꯏꯅꯔꯁꯤ ꯑꯗꯨꯕꯨ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯣꯠ ꯌꯧꯍꯟꯒꯗꯕꯁꯨ ꯅꯠꯇꯦꯅ ꯑꯙ꯭ꯌꯥꯟꯅ ꯍꯧꯖꯤꯛ ꯆꯤꯌꯥꯔꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯀꯥꯡꯕꯨꯅ ꯌꯦꯡꯂꯤꯕꯁꯤꯕꯨ ꯃꯥꯅ ꯑꯣꯞ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯤ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯇꯧꯔꯝꯕ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯠꯇ ꯎꯠꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯏ ꯃꯁꯤ ꯌꯥꯔꯝꯂꯒ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯍꯔꯤꯁꯇ ꯅꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯍꯔꯤꯁꯅ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯃꯣꯕꯥꯏꯜꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯒꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯁꯨ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯍꯔꯤꯁꯅ ꯍꯥꯏꯔꯤ ꯑꯆꯧꯕ ꯃꯤꯡꯆꯠ ꯑꯃ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ 3 ꯂꯣꯝ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯔꯔꯣꯏꯗꯕ ꯄꯣꯁ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯁ꯭ꯋꯦꯇꯥꯒ ꯈꯪꯅꯈꯤꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯖꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯦ ꯁ꯭ꯋꯦꯇꯥꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯄꯣꯁ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯀꯥꯎꯗꯣꯔꯤꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯋꯦꯇꯥꯅ ꯃꯤꯅꯤꯁꯇꯔꯗ ꯋꯥ ꯅꯣꯝꯂꯒ ꯍꯔꯤꯁꯄꯨ ꯄꯨꯂꯤꯁꯀꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯄꯣꯁ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯍꯟꯈꯤꯕꯅꯤ ꯁ꯭ꯋꯦꯇꯥꯅ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡꯕꯨ ꯍꯔꯤꯁꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯏ ꯃꯃꯥꯡꯗ ꯒꯨꯅꯕꯨ ꯐꯥꯈꯤꯕꯗꯨꯁꯨ ꯃꯥꯅ ꯐꯥꯍꯟꯕ ꯑꯣꯏꯔꯝꯂꯦ ꯍꯔꯤꯁꯅ ꯃꯈꯥ ꯇꯥꯔꯤ ꯁꯔꯟꯌꯥꯒꯤ ꯀꯦꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯃꯤꯁꯅꯔꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯅꯣꯡꯃ ꯅꯇ꯭ꯔꯥꯖꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯔꯟꯌꯥꯕꯨ ꯍꯥꯠꯇꯣꯛꯍꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯃꯔꯥꯜ ꯈꯨꯗꯤꯡꯃꯛ ꯒꯨꯅꯥꯗ ꯊꯪꯖꯤꯟꯕ ꯇꯥꯔꯕꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯁꯦꯟꯐꯝ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒꯅ ꯄ꯭ꯔꯃꯣꯁꯟꯁꯨ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯅꯇ꯭ꯔꯥꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯃꯥꯅꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯒꯨꯅꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯣ ꯑꯗꯨꯒ ꯁꯔꯟꯌꯥꯅ ꯄꯥꯏꯔꯝꯕ ꯐꯣꯟ ꯃꯥꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯠꯆꯩ ꯑꯃꯗꯤ ꯒꯨꯅꯒꯤ ꯍꯦꯜꯃꯦꯠ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯊꯝꯖꯤꯜꯂꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯔꯟꯌꯥꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯑꯗꯨꯁꯨ ꯃꯥ ꯃꯁꯥꯃꯛꯅ ꯒꯨꯅꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗꯤ ꯃꯣꯕꯥꯏꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯑꯙ꯭ꯌꯥꯟꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯦ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯇ꯭ꯔꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯔꯥꯜ ꯂꯩꯕꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪ ꯈꯛꯇꯅꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯅꯇ꯭ꯔꯥꯖꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯒꯅꯤ ꯑꯗꯣꯝꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯑꯙ꯭ꯌꯥꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯖꯁꯇꯤꯁ ꯁꯇꯤꯗꯦꯕ ꯄꯥꯟꯗꯦꯒꯨꯝꯕ ꯃꯤꯁꯛꯁꯤꯡꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯃꯤꯕꯨ ꯍꯥꯠꯄꯁꯤꯗ ꯄꯥꯝꯂꯝꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯑꯩ ꯉꯁꯤ ꯈꯛꯇꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯄꯨꯂꯤꯁꯃꯦꯟꯅꯣ ꯍꯥꯏꯔꯝꯂꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯕꯦꯇ꯭ꯔꯤ ꯀꯥꯡꯕꯨꯅꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯀꯥ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯒꯗꯤ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯃꯥꯏꯗ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯕꯥꯠꯔꯨꯝꯗ ꯆꯪꯕꯗ ꯁꯣꯏꯕꯗꯒꯤ ꯅꯥꯟꯊꯗꯨꯅ ꯇꯨꯔꯦꯅꯦ ꯁꯥꯔꯁꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯇ꯭ꯔꯥꯖꯒ ꯂꯣꯏꯅꯅ ꯃꯥꯒꯤꯁꯨ ꯑꯦꯔꯦꯁ ꯋꯥꯔꯦꯟ ꯏꯁꯨ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯨꯛꯈꯥꯏꯕ ꯃꯑꯣꯡꯗ ꯀꯥ ꯃꯅꯨꯡꯁꯤꯗꯒꯤ ꯊꯣꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕꯤ ꯁ꯭ꯋꯦꯇꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯁ꯭ꯋꯦꯇꯥꯅ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯎꯀꯤꯜꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯇꯕꯨ ꯔꯨꯄꯥꯅ ꯍꯔꯤꯁꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯎꯠꯂꯦ ꯃꯁꯤ ꯎꯕꯗ ꯁ꯭ꯋꯦꯇꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯥ ꯍꯧꯖꯤꯛꯇꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ ꯃꯁꯤꯗꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯖꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯒꯤ ꯅꯝꯕꯔ 1 ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯇ꯭ꯔꯥꯖꯒꯤ ꯃꯐꯝꯗꯗꯤ ꯃꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯕꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅꯤ ꯅꯇ꯭ꯔꯥꯖꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛ ꯅꯇ꯭ꯔꯥꯖꯅ ꯍꯩꯁꯤꯡꯂꯕ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯊꯝꯂꯦ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯏ ꯅꯇ꯭ꯔꯥꯖꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯂꯣꯏ ꯃꯨꯚꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯃꯌꯥꯝꯅ ꯆꯠꯅꯩ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯠ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗ ꯋꯥꯏ ꯁꯪꯅ ꯐꯝꯗꯨꯅ ꯐꯤꯂꯝ ꯌꯦꯡꯅꯔꯦ ꯃꯔꯝ ꯑꯗꯨꯅꯕꯨ OTT ꯆꯦꯅꯦꯜꯁꯤꯡꯁꯤꯅ ꯄꯩꯁꯥ ꯁꯦꯟꯗꯥꯟ ꯇꯥꯟꯕ ꯉꯝꯗꯨꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯨ ꯀ꯭ꯔꯣꯔ 10ꯒꯤ ꯃꯊꯛꯇ ꯂꯥꯟꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ
classroom leitaba infrastructure leitaba paisa tinghandaba duni ni pamliusi aduna handaktegidi India gi hek yum thong khudingda net academy gi student sing lehelagadamani nupamana hairi India da 70% phawdi lairba imungdigi horuk pasatra ngaptani matau karamna yamlu paisa sing piduna aikoi gi online class asigi subscribe tawbu ngamgadori banu natrasna khumi mama pasing na sangi phinibo orebasu thabak wana bu surabasu hakchang kaya yon thoktuna bu honarabasu masa sing laik tamandaba yade haibasini aikoi India da thajanari basi hek leriba lau hingkhol yum phawi yolaga masa singbu laik tamandaba honagani haibasini aikoi India gi lairba imungi mi sing na khanari bu wafamase karigumba karisu leitaba tarabasu mingondagi paisa puraga oigera bank dagi loan lawraga bu oigera soidamaki makhogi thopang ngamna ba honarkani masi khudong chaba si lawraga aikoi company si kham thengna chawkhat pa haibu oigadori bani matau sumna natrasna foreign investor singa wafam sidi yasinare ahan bigi oina subscriber crore ma yowgi target ta 2 billion gi senpham invest tongna bagi damakta America dagi investor kayama natras ka khusam nakhi net academy si hack loans tawbuga mai pak pa haibu oire lairaba misam praja yamana bank dagi loan lawduna EMI thiraga masa singbu lairik tamhana bagi damakta net academy da join tawsinnarakibani tawdubu ahan badadi business asi mai paklam laga kona thangdadi marai chai tharakle online da class tawbuda ngang singna bhab tabagi sang si wali mastigi coaching tawramliba sing adu tok thong nakre aduga mama mapa sing su matam sana EMI thiba ngamdabadagi coaching tawbo lepna ba kyam yaure aduga makhogi paisa handokpiyo haiduna su demand tawribani tawdubu net academy na paisa handu haibi yadre mastigi angang sing sigi parents sing si atuki betik shaunare adubu makhogi mathakta wangang luba sing asibu paisa piduna gunda sing neklaga makhoibu phude khanbadagi wangang dana tumin leina khibani sweta na makhatari aikhogi business ta yamlabu senpham sing mangle tawdu master plan amana maram oiduna net academy si game changer amagi saktamda nakal marom da mai pakhi government school gi chhatra sing asibu net academy da free da coaching pigani haibu wafam si education minister da them duna mabu yahan khibani government school bu privatization on thoropasda media kangbu no wahang kya ma hangdarakpadagi minister asisu kona thangdadi pakhat pu phawrale mastigi natras na sangselaktuna karimata pakhat pirunu sar masigi damukta ina plan kya ma tawribani asuna hairaba matungda government school gi chhatra singi natai chadaba video kya ma social media da viral oihlakibani haibadi film si ahu busin da utkiba government school gi chhatra singi natai chadaba thong singi video sing social media ta chaiduna viral chalakhiba duni tawriba khuding asi net academy gi miyoi singa tawma to oiramle haibadi government school gi chhatra singbu mixer thialaga makhoi gi tungi future phagaran bagi mingda net academy gi punsin handuna privatization tawhanna bagi khujil tharang tawbuni haibsi hojikti film si yengi ba khon su bhab tare hojik swetana makhatan hairi smart students scheme hairiba project si launch tawduna government dagi lupa crore lising kun manga gi senpham lakadawrabani adubu government school gi mixer thian nabagi demakta viral chalan ki video sing adubu semna nabagi demakta influencer kya ba nek pani makhoi da paisa thaki bagi online payment gi history sing adu gunana aikoi gi office system dagi mana loina khangkhibani maramas dagi aran ba case ma mongon panchinduna police tama bu phan khibani matang sama yam da wafam khara thamjaramgi mamang dai khoina khanglakiba wari dadi guna si amalam sat kamba nupi da sopu nupani office ki computer da su jugot cha da video sing yenglammi haibigi maralda magi mathak ta case thanga tuna police na phakibani tawudu hojikti khoina khanglibasi gunagi oina adugumba maralam ta leite net academy gi aron basing manasing thokna bo honaru bugi damakta mangonda aran ba case sing panchinduna mabu phan khibani haibasi hojikti film yenglibai khoina su bhab tare hojik swetana makhatana hairi ukil singi khuthang dagi aikhoina konna thangda khangpa wafam amana saranya hairi binupi sisu aikhogi net academy mungsa thina bo honaba amadi aikhogi mathakta protest tawna bo honari basida lusing bi amani haibasi khanglaki net academy da tamlubadagi akanba pressure na maram oiduna suicide tawduna sikiba miyoi singi detail sing mana khomgali aduga awa tarba imung manung sing adugi miyoi singa unaduna video kya sumana recording lawi masigi evidence sing si high court to utlaga smart students scheme hairiba project asi thinganna bagi damak to honarakibani hojik swetana ukil nupa amda yamna senpham piduna saranya gi case asi upai dana bagi damak to khushi nakre ukil nupasna hairi nupi du yamna anam kanmani kharadi section bi masing matungda saranya su makhoi offices da yoshilakle natrasna hairi entrance exam haibse lanpham amugumani masiu mai pak pangamna bo hona ba haibse awabani government school gi chhatra singna masiu mai pak ke hairagadi coaching centers da tamba haibse yama darkar lai saranya na saun khumlai entrance exam se lanpham amani hairabadi maduda sigadori basing ado aikhoi gi lairba imungi chhatra sing akani karigumba masigi smart students scheme haiba project asi government ge yana duna salai ki batarabadi makhata dai khoi gi lairba imungi chhatra kyama soidina sirki gadori mastigi natrasna saranya bu themna bo honarale man hairi puksel sengba achumba to mi khudimuk pu leina nabagi damakta mamal amamam lai aduna nangi su hayu mamal kyano crore amara natragna crore anira mastigi saranya na saun hairi paisa gi damakta khalaga nangna lairaba imungi chhatra singi tungi asa singa duda nangna upul deisen biwani madu singa dugi mamal sunangna pifam thokpani mashar naga mahak saunu phamstigi thokre hojikti natrasna sukhangle saranya bu themba yararo habsi mastigi mana hairi magi mamaldi atai natte siba haibsini
ꯑꯁꯨꯝ ꯍꯥꯏꯕꯒ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕ ꯃꯥꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯅꯨꯔꯦꯗꯤꯅ ꯇ꯭ꯔꯛꯅ ꯊꯣꯝꯗꯨꯅ ꯍꯥꯠꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯅꯤ ꯇꯧꯕꯗꯨꯕꯨ ꯃꯥ ꯃꯐꯝ ꯑꯁꯤꯗꯗꯤ ꯁꯤꯅꯤꯡꯁꯤꯠꯇ ꯍꯤꯡꯍꯧꯕꯅꯤ ꯃꯁꯤꯗꯒꯤ ꯁ꯭ꯋꯦꯇꯥꯗ ꯅꯇ꯭ꯔꯥꯁꯅ ꯁꯥꯎꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯉꯁꯤꯃꯛ ꯃꯥꯕꯨ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯁꯤꯔꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯦꯁ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯈꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯈꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯟꯌꯥꯕꯨ ꯍꯥꯠꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯂꯦ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯇꯦꯡꯀꯤ ꯃꯅꯨꯡꯗ ꯊꯥꯗꯔꯒ ꯊꯝꯂꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯒꯨꯅꯅ ꯎꯀꯤꯜ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯤ ꯂꯩꯔꯤꯕ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄ꯭ꯔꯦꯁꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯁꯔꯟꯌꯥꯕꯨ ꯍꯥꯠꯂꯤꯕꯁꯦ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯒꯨꯅꯅꯗꯤ ꯈꯪꯂꯤꯕꯅꯤ ꯃꯁꯤꯒꯤ ꯏꯕꯤꯗꯦꯟꯁꯁꯤꯡꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯃꯥꯅ ꯎꯀꯤꯜ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯎꯀꯤꯜ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯊꯥꯖꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯁꯤ ꯀꯣꯔꯠꯇ ꯑꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯨꯅꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯅꯇ꯭ꯔꯥꯁꯇ ꯃꯥꯅ ꯇꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯄꯩꯁꯥꯁꯤꯡ ꯃꯥꯅ ꯂꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯟꯗꯨꯅ ꯑꯗꯨꯝ ꯒꯨꯅꯗ ꯃꯔꯥꯜ ꯊꯥꯡꯖꯤꯟꯗꯨꯅ ꯁꯔꯟꯌꯥꯒꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯉꯣꯟꯗ ꯗꯁꯥ ꯇꯥꯍꯟꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯁ꯭ꯋꯦꯇꯥꯅ ꯑꯙ꯭ꯌꯥꯟ ꯑꯃꯗꯤ ꯔꯨꯄꯥꯒꯤ ꯃꯐꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯅꯤ ꯁꯥꯎꯅꯤꯡꯂꯕ ꯔꯨꯄꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯕ꯭ꯔꯥ ꯁ꯭ꯋꯦꯇꯥꯅ ꯈꯨꯝꯃꯤ ꯇꯧꯔꯤꯕꯁꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯁꯦꯟꯐꯝꯒꯤ ꯕꯤꯖꯤꯅꯦꯁꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯂꯥꯛꯑꯒ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯦꯝꯃ ꯊꯥꯕꯒꯤ ꯊꯕꯛꯇꯤ ꯇꯧꯔꯣꯏꯁꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯋꯦꯇꯥꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯅꯇ꯭ꯔꯥꯁꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯃꯥꯕꯨ ꯐꯥꯕꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯎ ꯂꯥꯟꯗꯨꯅ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯁꯛꯇꯝꯗ ꯌꯦꯡꯗꯨꯅ ꯁ꯭ꯄꯦꯛ ꯑꯁꯤ ꯎꯞꯁꯤꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯇ꯭ꯔꯥꯁꯒꯤ ꯑꯣꯐꯤꯁꯇ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯤꯡꯁꯦꯜ ꯀꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯥꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯒ ꯑꯙ꯭ꯌꯥꯟꯒ ꯃꯇꯧ ꯀꯔꯝꯅ ꯐꯨꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯍꯟꯒꯠꯇꯨꯅ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯊꯤꯡꯏ ꯇꯧꯕꯇꯕꯨ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠꯊꯥ ꯑꯃ ꯊꯥꯕ ꯐꯪꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯇ꯭ꯔꯥꯁꯀꯤ ꯀꯥꯗ ꯌꯧꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟ ꯑꯁꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯇ꯭ꯔꯥꯁꯅ ꯊꯧꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯣꯝꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯤꯗꯅ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ इलीगेलनि अध्ययन खुमी क्रिमिनल ग उन्ननबगिदमक्ता सांगलक्पदा पुलिसना परमिशन लौबगी दरकार तादे तंजासता लॉयर कांगबु खर सांगसिलक्तुना एंटीसिपेटरी बेल गी सेसी पुथोक्तुनु उलगले नतरासना उसितन हारि सरन्याना सिबु नुमिदुदा गुना से अतोप सिटी द लैखि हाबसि नखोइने यामना वाना पुथोई हाइदुना इना ताइ तबुदुबु आइसु सरन्याना सिबु मतमदा अतोप लैबाक्ता लैखि थाजद्रगा मसिगी सेसी येंगबियो हाइदुना पिसि लागले फ्लाइट टिकट्स स्टे डिटेल्स इमिग्रेशन स्टाम्प्स हारिबु खुदिमा दो मसिदा यावरमनि अध्ययन खुमी अचुम्बबु मतम कुइना नमसिन्दुना लैब ngamloi नोंगु नत्रगा नोंगुदि मायाम मांगद सोइदना थोलकनि मसदा नत्रासना हेक थोलकपगा अमुकसो इन फुमजिन्यनि हौजे अध्ययन लॉयर सिंग्स दो वचिन्दुना हंगली नखोइगी नरकता कना कना लाइक लाइसु हाइब लॉयर यावबुनो अमन खुमलाई हेक्ता हाइबियु करिनो अध्ययन एंटीसिपेटरी वेल हाइबसे अरेस्ट तौबुदा थिंगबदि ngami तौबुदुबु इन्वेस्टिगेशन तौबुदा थिंगब थम्बराने मसदिगी उकिलसना ngak हाइदुना थिंगदे हाइदुना फोंदोरले अध्ययन इन्वेस्टिगेशन चथबा मतमदा करिगुम्बा कोऑपरेट तौरक्तबा तारगदि एफआईआर पालगा फाबिया हाइबसिसु चुम्मिको मसदिगी उकिल नुपासी वा मसिल अमथा ngamngam अध्ययन नत्रास्ति येंगदुना हाइरी अदोरबदि चच्छि लाउदना अध्ययन उकिल सिंगिस तोंचिन्दुना हाइरी पुलिसना कौबदा करिगुम्बा लाउ हाइबे याद्रगदि मिसकदुगी कोलार पाइदुना सिंगनु पुबसु याइको मसिहारमगा अध्ययन फुगहोतुना नत्रासगी कोलार पाइदुना सिंगखत्रे अदुगा चिंगदुना कासी मनुंगदगी पुथोखरे तंजासदा नत्रासना मागी उकिलसदि इंगित अमा पिरम्मी मसदिगी उकिलसना कॉल तौखरे हौजेक नत्रासपु कोलार पाइदुना पुथोरगली नाकलमदना डीजीपी श्रीनिवास हारिबु नुपासिबु लೈ मागी मांगदा लेरिबो फोन सिंगिसदा कॉल लागली अदु माना ओप तौदना करी तौसिगे हाइदुना वाखल सुंगलगा लೈ अदु नाकलमदना अध्ययन नत्रासपु चिंगदुना पुथोरलिंगी तंजासदा अध्ययनगी फोनदा मेसेज लाखिबगी मखोल ताइ मसदा नत्रासना हाइरै अदोंगी फोन अदु चेक तौबी अध्ययन याम थुना फोन सियेंगी नत्रासना हाइरी हौजिकति नंग ट्रांसफर चलबनी मरमदना केस असिगे मरि लेनना नंगनि इन्वेस्टिगेशन तौबो याररोय असुना हाइरिंगी डीजीपी ने कॉल तौसिलगले अध्ययन हाइरी सार करिनो दम तौबिरिबिसु डीजीपी ने साउना हाइरै हायर ऑफिसर दिन इन्फॉर्म तौदना करिगिदमक्ता मी अरेस्ट तौनना मफम अदुदा नंग चलिबनो नत्रासना यामनो मुखाइना मागी कॉलर द पाइरिबु खुद स्कन थोक्तुन हाइरै हौजिकति अदोमना अइबु लिप सिगी वांग लाना पुदुना चटप फाव ngamloi अदुना यारगदि अदोम मफम सिगी याम थुना चटपिखरो अध्ययन मखाताना डीजीपी द हाइरी ओरिबे फिबम सि सारना सुलोइना खंबिरिबो नत्रा अदु करिगिदमक्ता सारना थिंबिरिबनो डीजीपी ने खुमलै वफम सिंग सि फोन दैना हाइबे याररोय मरमदुना याम थुन नंग ऑफिस द लाव अदुगा नंगोंदा वफम खुदिम लोइना खंगलगे मसि हारदुना फोन थामग्रे मस्तिगी अध्ययन थमोइद चाकपु लोइना नत्रासत मुन्नि येंगलै
Tanjasta Natrasna Sumangon the Mitkani Yang Libani. Mangon the Muni Yang Dole Hunatana Diana Sikarimato Pai later. Ozek Natras Magika, the Hong Sang Silly. Mana Lily preaching Silon Toke. Adoga Pirol sing a sum wait hadoli. Masimaramdi, Adiana Pai to sing Kiba Pirol over the Masim wait hadoli. Matang Sindana, Adiana C. DGP Gimanaki Oshale. Hosek DGP na Hari, Magi the Makta Minister sing a Sogal Ivani. Maramadona Masigi Kiesas the Gilap Toki and Henapagani. Adiana Kumai, Natras na Paishapi no Neglaga, Hanuredi Haribupa and Saranyabo Hachivani. Aduga IPS Haris Kumar Shu, Natrastiki Pashalo na Gunabu Mixatian Kivani. Adoragadi, Pashapi no Negli Bugunda Singsiga, Police Equega Sibukari the Kenaribano. Criminal Mabukan Nabagi the Maktadi, Home Minister, Home Secretary, DGP, and the Commissioner Sing Baloini Sienari, Quote na Supung Kai Makimanung the anticipatory bail Hectopitoi. Mashidi Yamnangai over Tomani Haidama, no through Pongoli. Mr. DGP na, Natenete, Adumna Tamoi the emotion Paukin. Asing Batu Washi Adum talked on Lerevani Nang Shodum Tenarkani. Nangbu, economic offense wing the transfer Pirvan. Mapamadu the Setlagasu, Prazamiangi Shabata Wiana. Masti Adhanshi Puka Witcher, Aduhairi, Adom Nabu, Latoking the post some of the Gilotokuna, Tanning Mapam the Tabu. The Budu ID, Hanagi police officer, Adum Oidun Lakigani. Natras Haribunupado, Ingon the Kan Bakana Sungam Loy. Mashi Haramagama cast the Gitolale. Aduga DGP is the Mangon Nagni Yang Dolehu. Matangi Sindana, Adhiana C economic defense wings and item transfer lale. Mapamsta DSP will be Nazima Kobinu Pimalerami. Manhairi, Mapamsta Hanatiki Satadan Labor Casting D, Sid Panis Game Guena, Kestaram the inquiry Satari, Imu meet Scam Guena, Kestarama to inquiry Satari, Aduga jewelry loan scam Guena, Kestaret inquiry Satari, Miribaka Tabak Pigani Habginamada, Company Mana, Kro Home Lom Henbagi Sampam Loki Bagi Samasu inquiry Satari. Masibutaraga Adhiana Hairi, Nazima, Madugumba Pia Pipanga sing Dudi Nangapau. Aduba ID, a Chobungani ain't a pan and a Honarivasi. Aduguma Katari, Net Academy Heribu Company do Maram Tarva. Nazimana, Hoitari Hanakumi. Madugi Sharmin or Ibanatras Haribunupadugi, Magi Company Masinkam Labano, Magi Foreign Investment Details, Magi Bank Balance, Loan Nakam Labor, Amadi, Net Academy UNA, Magi Heck Ladiba Financial Details Kudimak Tigatuna, and one Pisila Kadaman. Yes, sir, Haramaganazimasa Hutan Hoki. Tanzasta Diana Kodunari, Kesasigi and a Wahong Pohong to Wigitabak, officially in a Paktokani, the Wudabu Masigi officers did not day, atop the way Gidabani. Matangi Sindana, Makoyu and Ano Wo Piso Gadari Mupamasibu, Betrini and Simbalali. Aduga Hosek SP Adian, Amadi DSP Nazima Sima from the Oceanale. Betri Madirupa Suma Sakanale. Tanzasta Betrin Pakitonari, Madam, Adombu Biriani Pazana Hawaibra, ID Biriani Amna Sapamze, Mr. Adiana, hey, Marks DSP. Mr. Betrina, Shamsam Biriani Gimaram Hangzavani had Pangoli. Nazimada Adiana Hairi, Makoini say, an official in a Gimating Pangman. Masimatuk Makoi Mari Pamina Dunawari Shandari. Tanjas the Betridi, a chapo chapo shulap lepte. Nazimana Hairi, Net Academy Habase, Idu take company money. Maramaduna, Makoi the Matokram inquiry Chatagariban. Mastigi Adiana Kumai, Sid Panis Kembu, Karigidamakti economic offense and a low ribbon. Nazimana Kumi, Madugi Maramdi, Lupal Lakma invest a Umatamda, Lupal Shinyankai Sendoi Pangani Hajelaga, Aranba commitment Pishindana Mayam the Ginam Taktoban. Madugi the Matamakoi Pan by inquiry Tauriban. Adiana Hari, say he couldn't give a Tamil Naduda, private Amadi Medical College Kis see Lishing Taradagi Hantai. Masi limited over Sydney, Madudagi and Lankal Piamanati. Tobudunatras Haribunupasna, Satra Lak Lakayabu, Dr. Ohengani Hajinduna, Makoidagi Lupa Lakar or Kiagi P. Tianduna, Makoigi Pocket Tanabohanavani. Adana Masibu economic offense Natravadikarini Hagadorivan. Tanzas the Betrin Hagituna Hairi, Toribukutima say Masigi potato chip packet Kasamanakre, Mapandigi and the Pick Tanduna Manung the Yamayorum with the Mali, Adu Handu Lurakan the Kashikatan Yorami. Ozirupan Hanglei, Net Academy Matak Queen inquiry Shatarga, Natras Haribunupasna Saranyabo Hativani Habisimatakaran Praman Pigadorivan. Adhiana Kumlai, Smart Students Scheme Haribo Project Sikarigumba Loans to Kivatarabadi, Lariba Mungi Satra Kamabu Makoina Balio and Katkadorivan. Madu think no honor with the Guinea, Saranya Masagi Tawai Takivas. Sunagi, Natras Kaktabutan di Pibuna di Oiroi, Madugi Smart Student Scheme Haribo Project Adubusu Tingadavani. Adumatauramatam Dada, Saranya Tawai Kakivo Lem, the Mandi Haiduna Kangadorivani. Mastigi DSP Nazimana Su, Adhiana Hari Wapams the Yare. Masigi Matung the Gidi Makoiti Masina Yamnakan Honaduna, Net Academy Maram the investigation to Wahokre. Jose Net Academy the Doctor Munupamagu Nadunwari Shanari. Manhairi, I say here Marom, Net Academy Marketing Department at Tabaktormani. Matamaduda student Taramangarom di, Pressure Pubungam the Vigi Society to Unisizakravani. Masi Wapamsimokoin Losindratambi, Hen of Pagapatonga Mashamdok Nogidam Tamokoin Honavalate. Madugit Hongsing the Ura Putagi and Mapamadu the Gitabak to Tolakivani. Masimatung the Betrina, Net Academy employees Haduna, Makogi meeting Torium comes the Aushile. Aduga Magi Tabakateli Bakalamasida, Arun became a Yaurivan. Tori was singing Siloinaman Namsili.
Natrasna hairi akhoi gi leibak sigi micham amagi imungda makhoi gi income gi sa de 60% di masa singbu lairi lai sutam hanabagi damak tani haidona thadanari bani masi khudong chaba logduna khoi company si saukhan ba hona gada bani asuna hairi wafam sing sibu battery gi aron ba camera gi khudangda adhyana suloin ure Oze adhyana hairi soidana mamangda haikibu ukil nupado magi maramdadi ekhoina khangdri maramaduna mabu yama thuna thiyo kadamani masti gi battery na aranba to ukil nupado kadai da leibano haidona thiragi Oze office ta sangsilaktuna sarga mukta unajage haina phongdoklure masda leiram libunu pisna sardi shuti logduna yumda hanki hapta amgi matungda soidan halakani haina phongdorle asing matungda ma mu halakle tanjas tamana poster khari yengli masibu utunu rupa da mana hangli madam makhoi sing si kana haiba khangbibra Rupana kumi net academy ta tamlaga doctor engineer IAS IPS oi kiba miyoi sing aduni masti gi mana ngak pagaloina poster is munni yengi adugo mobile na photo kap lang matungda makhoi gi maramda laptop sin aduna search tawri battery nok tun hairi yengbiu madam masigi doctor ni hairi bunu pass de modeler amasu wairamle masina takpadi net academy gi maikedi gi uliba advertisement sing si namthak ni haibu makhoi na khangle masi matungda makhoi na wafam sibu adhyana tamdun khangale mafam sida sasadeva pande hairi bunu pass su leiribani Rupana hairi net academy gi uliba advertisement sing si namthak ngakta ni sar battery na sumkhatari modeler sing sibu makhoi na nektuna makhoi gi net academy ta tamlamnaga achobu thabak tawkhiba mi sing ni haiduna uthole inkhalak liba satra sing sina makhoi de attract oiduna net academy de admission tawna bagi dak to hon hanbani aduga EMI gi khutang do erabu sum makhoi de enroll to honbani pastigi sasadeva na hoglaktuna whiteboard as da karigum khari iri mana iri wasi buds act haibani mana makhatari masigi buds act haibase financial scam to busing gi damak to buthokibani Ek asigi section 21 hairi